ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯆꯠꯀꯅꯤ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯐꯝꯕ ꯆꯠꯄꯁꯤꯗ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡ ꯌꯦꯟꯊꯣꯔꯛꯄꯒꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯁꯨꯝ ꯊꯤꯟꯊꯔꯒ ꯂꯩꯕꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯀꯔꯤ ꯀꯃꯦꯟ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯐꯩ ꯃꯅꯤꯄꯨꯔꯁꯤ ꯍꯣꯜ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯁꯨ ꯇꯧꯔꯝꯃꯤꯗꯅꯀꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯤꯞ ꯑꯣꯏꯕꯤꯗ꯭ꯔꯕ ꯗ꯭ꯔꯒꯀꯤ ꯀꯔꯤꯒꯤ ꯐꯣꯔꯦꯁꯀꯤ ꯂꯩꯗꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯏ ꯃꯥꯁꯨ ꯑꯐꯕ ꯆꯤꯞꯁꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯇꯧꯕ ꯃꯥꯒꯤ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯝꯈꯤꯗꯅ ꯀꯦꯕꯤꯅꯦꯠꯀꯤꯁꯦꯀꯣ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯑꯃꯨꯛ ꯐꯝꯃꯤ ꯃꯥꯏ ꯄꯥꯁꯤꯡ ꯊ꯭ꯔꯨ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯗꯨ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯗꯦ ꯃꯦ ꯒꯣ ꯑꯦꯅꯤꯋꯦꯌꯔ ꯏꯟ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯆꯠꯄꯐꯥꯎꯗ ꯌꯥꯗ꯭ꯔꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯆꯠꯂꯒ ꯃꯤꯇꯤꯡ ꯇꯧꯕꯒꯤ ꯑꯗꯨꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯧꯕꯒꯤ ꯑꯥꯔꯊ ꯊꯣꯛꯇꯦꯗꯅꯀꯣ ꯆꯠꯀꯗꯕꯅꯤ ꯂꯝ ꯍꯦꯟꯕ ꯂꯝꯕꯤꯗ ꯊꯤꯡꯉꯝꯕ ꯂꯣ ꯂꯩꯔꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯁꯨ ꯄꯨꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯀꯜꯂꯤꯗꯅꯀꯣ ꯑꯗꯨ ꯇꯛꯈꯥꯏꯒꯗꯕꯅꯤ ꯍꯨꯏꯕ ꯏꯟꯚꯣꯜቭ ꯑꯩꯈꯣꯏ ꯂꯣ ꯑꯃ ꯂꯩꯔꯤ ꯈꯪꯅꯕ ꯂꯣꯒꯤ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃꯥꯗ ꯀꯩꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯒ ꯗꯔꯀꯥꯔ ꯂꯩꯕ ꯇꯦꯔꯣꯔꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯑꯒꯅ ꯑꯗꯨꯅ ꯒꯟ ꯆꯥꯔꯖ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣ ꯀꯧꯕ ꯑꯃ ꯂꯩ ꯍꯨꯏꯕ ꯚꯥꯏꯂꯦꯠ ꯂꯣ ꯍꯨꯏꯕ ꯆꯦꯂꯦꯟꯖ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯂꯣ ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯕꯤꯐꯤꯇꯤꯡ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯅꯤ ꯔꯤꯄ꯭ꯂꯥꯏ ꯅꯠꯇ꯭ꯔꯦ ꯃꯗꯨꯗꯤ ꯄꯅꯤꯁꯃꯦꯟꯅꯤ ꯄꯅꯤꯁꯃꯦꯟ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃ ꯄꯥꯜꯂꯒ ꯑꯥꯔꯊ ꯊꯣꯛꯇꯦꯗꯅꯀꯣ ꯑꯗꯨ ꯁꯣꯏꯗꯅ ꯈꯦꯝꯆꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯑꯃ ꯐꯝꯃꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯅꯧꯕ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯖꯔꯕꯅꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯏꯁꯇ꯭ꯔꯦꯡꯊꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯖꯣꯂꯨꯁꯟ ꯌꯥꯝꯅ ꯂꯧꯔꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯁꯤꯃ ꯃꯗꯨ ꯑꯗꯨꯝ ꯉꯝꯒꯅꯤ ꯈꯜꯂꯤ ꯗꯦꯠ ꯅꯊꯤꯡ ꯀꯩꯝꯇ ꯂꯨꯕ ꯅꯠꯇꯦꯗ ꯀꯥꯡꯄꯣꯛꯄꯤꯁꯤꯗ ꯃꯤ ꯈꯔ ꯒꯦꯠ ꯒꯦꯔꯥꯡꯒꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯗꯩ ꯑꯥꯔꯃꯤꯒꯁꯨ ꯂꯩꯔꯤꯕꯅꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯁꯨ ꯂꯩꯔꯤꯕꯅꯤ CRPF ꯂꯩꯔꯤꯕꯅꯤ ꯑꯁꯥꯝ ꯂꯩꯔꯤꯕꯅꯤ ꯁꯤꯛ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯕꯅꯤ ꯀꯨꯔꯈꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯕꯅꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯁꯨꯝ ꯇꯧꯔꯣꯏꯅ ꯇꯧꯗꯕꯅꯤꯗ ꯇꯧꯔꯣꯏꯔꯒꯗꯤ ꯌꯥꯝ ꯄꯣꯇꯣꯛ ꯇꯧꯗ ꯌꯥꯏꯗꯅ ꯑꯗꯨꯅ ꯇꯧꯔꯣꯏꯅ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯑꯁꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯥꯏ ꯊꯤꯡ ꯗꯤꯁ ꯅꯣꯠ ꯑ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯂꯥꯏ ꯆꯠꯈꯤꯅꯤ ꯃꯉꯣꯟꯗ ꯊꯤꯡꯅꯕ ꯃꯤ ꯂꯩꯇꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯤꯟꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯨꯅ ꯃꯥ ꯊꯤꯡꯕꯒꯤ ꯅꯣ ꯋꯥꯟ ꯏꯁ ꯑ ꯔꯥꯏꯠ ꯇꯨ ꯗꯤꯌꯔ ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯒꯨꯝꯕꯅꯤ ꯁꯤꯁꯨ ꯈꯦꯝꯆꯥꯟ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯒꯨꯝꯕꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯅ ꯀꯔꯤ ꯅꯣꯔꯃꯦꯜꯁꯤ ꯄꯣꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯏꯠꯁ ꯅꯣꯠ ꯗꯤꯐꯤꯀꯜꯠ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤ ꯐꯖꯅ ꯊꯝꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯑꯗꯨꯅ ꯑꯥꯏ ꯊꯤꯡ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯤꯜ ꯕꯤ done successfully by Kemsan. I hope so. ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯍꯪꯕꯤꯕꯗꯨꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕꯅꯤꯗ ꯇꯧꯔꯣꯏꯅ ꯇꯧꯗꯕꯅꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯇꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯕꯨ ꯆꯠꯄ ꯌꯥꯗꯕ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯋꯥꯟ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯆꯠꯄ ꯌꯥꯗꯕ ꯁꯤ ꯑꯁꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯑꯁꯣꯝꯗꯒꯤꯁꯨ ꯆꯠꯄ ꯁꯤꯒꯤ ꯄꯣꯠꯅꯦꯕ ꯃꯩꯇꯩꯁꯤꯡꯁꯨ ꯐ꯭ꯔꯤꯂꯤ ꯆꯠꯄ ꯌꯥꯗꯕ ꯀꯨꯀꯤꯁꯤꯡꯁꯨ ꯏꯝꯐꯥꯜꯗ ꯀꯩꯗ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯗꯕ ꯁꯤꯒꯤ ꯄꯣꯠꯅꯤ ꯈꯔ ꯆꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏ ꯍꯥꯎꯐ ꯀꯌꯥꯝ ꯆꯨꯝꯅ ꯈꯪꯖꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗ ꯃꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ should be accessible to all the commuters irrespective of communities or ethnic lines ꯁꯤꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯝꯇꯗ ꯊꯣꯛꯇꯦ ꯃꯁꯤꯗ ꯀꯅꯥꯝꯇꯁꯨ ꯑꯦꯛꯁꯟ ꯂꯧꯗꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯕꯨ ꯊꯤꯡꯕ ꯌꯥꯕ ꯄꯣꯠꯂꯣ this is nothing this is a terrorist act ni pabiyu section 15 of unlawful activity prevention act amana bharatiya न्याय संहिता की section 113 lambi thingba essential community movement disruption piba these are nothing terrorist act ni hairabani terrorist act oidi kadore section 16 of unlawful activity prevention act ki matungina death kumba kai gumba tholagana death penalty capital punishment pigana adu atopadana not less than 7 year imprisonment rigorous imprisonment and or life imprisonment bunchi super thadok piu haini aduna where akoina dakar laisidi kaha gaya usko dundo and 380 ta tabuduma dumaina kaha gaya section 113 of bharatiya न्याय संहिता kaha gaya section 15 and 16 of unlawful activity prevention act as changi haibani da